Churachandpur Da Kanglup Masel Khut Thoknarakpadagi Curfew Thamkhre. Ngasi nungthil athengbada Churachandpur District ki District Magistrate Darun Kumar S na thokiba order amada Churachandpur District pumnamak maru oina thingkangpai khul amasung masigi akoibida leiriba mafamsingda ngasidagi hauraduna tha anigi oina mathang chahi gi February 19 fawba CRPC 1973 gi section 144 clause 2 gi makhada curfew gi athingba thamjinkhre. Order asina phongdokpagi matung ina ngasimak Churachandpur District Police ki SP na pirakkiba report amada Churachandpur da leiriba miyosingi Kanglup anigi marakta khut thoknabagi thokdoksing thokpaga loinana thokdok asi Churachandpur gi town area yauna mafam kharadasu thokle. Maru oina thingkangpai khulda thokle hairi maram asina asigumba thokdoksing asi makata na thorak handanabagi damak district magistrate na curfew gi athingba asi khudaktagi thamjin khibani hairi adum oinamak athingba asi law and order ngak amasung essential service ki agency singdi konsiloi hairi